ꯍꯧꯈꯤꯕ ꯖꯨꯂꯥꯏ 6ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯗꯤꯁꯤ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯒꯦꯠ ꯅꯝꯈꯥꯏꯗꯨꯅ ꯅꯨꯡꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯅꯨꯡꯅ ꯂꯥꯟꯗꯥꯕ ꯑꯗꯨꯗ ꯗꯤꯁꯤ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯀꯤ ꯃꯦꯟ ꯒꯦꯠ ꯇꯣꯏ ꯇꯣꯏꯈ꯭ꯔꯦ꯫ ꯒꯦꯠꯇ ꯊꯝꯕ SBIꯒꯤ ATM ꯕꯨꯠ, ꯒꯦꯠꯇ ꯂꯩꯕ ꯁꯟꯇ꯭ꯔꯤ ꯄꯣꯁꯁꯤꯡꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯒꯤ ꯂꯥꯟ ꯑꯗꯨꯗ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯑꯦꯛꯇꯤꯚꯥ ꯑꯃ, ꯗꯤꯁꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯂꯩꯕ SBI ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯆꯀꯤ ꯑꯣꯐꯤꯁ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯀꯥꯔ ꯑꯅꯤꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ SP ꯊꯧꯕꯥꯜ ꯁꯆꯤꯗꯥꯅꯟꯗ ꯁꯣꯏꯕꯝ, ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯋꯥꯡꯈꯣꯝꯕ ꯑꯣꯀ꯭ꯔꯝꯆꯥ, OC ꯊꯧꯕꯥꯜ ꯁꯨꯙꯤꯔ ꯌꯥꯎꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ BSF ꯄꯔꯁꯅꯦꯜ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯀꯣꯚꯔꯦꯖ ꯇꯧꯅꯕ ꯂꯩꯔꯤꯕ ꯄꯥꯎꯃꯤ ꯑꯅꯤ ꯊꯕꯥꯛꯇ ꯅꯨꯡꯅ ꯄꯥꯟꯕꯗꯒꯤ ꯃꯁꯥꯗ ꯌꯥꯟꯕ ID ꯀꯥꯔꯗ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯕꯗ ꯃꯍꯩꯔꯣꯏ 10ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯇꯤ ꯊꯥꯈ꯭ꯔꯕꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯅꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯧꯅꯔꯛꯂꯕ ꯃꯇꯨꯡ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛ ꯃꯥꯏꯀꯩꯔꯣꯝ दगी मियामगी खोंचतसिंग लाखी। कुकीना महैरोई हाटबगी अचुंबा वायल पुथोउ हाइबा खोलाउगा लोनिना लाखिबा खोंचत अदुना DC ऑफिस की गेट यौरकपदा पुलिस अमदी BSF ना थिंगदुना थमके। तुंगदा महैरोई लुचिंगबा खरा खंगतुना DC गा वारी सनरबा मतुंगदा महैरोई हाटपा मिहाटपासिंग पुंग निफु निपान की मनुंगदा पुथोउ महैरोई सिंग स्कूल काहलु हाइबा वाफम सिंग थंबगा लोनिना कंडीशन खरादा यानाबा पुरकपदगी महैरोई सिंग थोखरबा मतुंगदा DC गा वारी सनरुबगी पाउदा मियामदा थमके। मियामना DC मसा थोगलोउ अदुगा हायु हाइबा खोलाउगा लोनिना नुंगिलान होरखिबने। DC गा उनारुरबा मतुंगदा महैरोई लुचिंगबा अमना फोंदोरकपदा कोरोना गी मतमदगी लारिक तंबा फंगद्रिबा महैरोई सिंग सुटी थादोकपा यारोई। महैरोई हाटपा सिंग पुंग निफु निपान की मनुंगदा मियामदा सिनाउ हाइबगा लोनिना थौबाल डिस्ट्रिक्ट लेरिबा स्कूल कॉलेज सिंग हयेंदगी महौसागुम स्कूल कारकदबनी हाइके। लेखिद्रबा महैरोई अनिदो पुंग निफु निपान की मनुंगदा पालिबा लेंगाक सिना मियामदा सिनाबग लोइनना हालिबा चेनरिबा मियाम मिसिंग अदो मदुसु मियामदा सिनाबियु हाइबसे अमगा लोइनना कोविड ना अमदी लाना लाइरिक तमदना लाअबा महैरोई सिंग असे मपुंग फाना महि तमनबगा लोइनना सरकार असिना महैरोई सिंगबु लाइरिक तमनद्रगा इरांग असे नमताबा यानि हाइबे वखनसे मसिदी याम अरानबा याम चन्नदबा वखन अमने मसिदी लैरिबा छात्र सिंग अमदी लैरिबा मियामना खक याबंगा मोय लोइनना छात्र सिंगबु स्कूल काबा याबगी कॉलेज काबा याबगी अयाबदो सरकार पुंग निफु निपान मनुंगदा लाउथोकपिदबा तारगदी तोंगान छात्र अमदी मियाम सिंग लोइनना तोंगान मफम सिंगदा लेपा लेतबा खोंजंगसे अखोय गसी चंचलनी पुंग निफु निपान मनुंगदा असिबा डेड बॉडी मयाम सिनाबिबा अमदी पुंग निफु निपान मनुंगदा चेनबसिंग पुथोक्तुना सेराक पिबियु हाइना महैरोइसिंग माइकैदगी थमजरी अदुगा पुंग निफु निपान मनुंगदा एगुम पुथोक्तरबा अखोयना हाइबा वासि ताबिद्रबा तारगदी महैरोइसिंगना सिबकीदना खोंजंग चंगनजरगनी हाइबसि मैलेनो अथॉरिटी अमदी ऑनरेबल चीफ मिनिस्टर माइकैदा थमजरी छात्र इरांग लाक्थनबैदमक्ता स्कूल कॉलेज थिंजलिबसि अखोयना याबंगमलो अदुना मरम अदुना थौबाल डिस्ट्रिक्ट लेवल कॉलेज स्कूल खुदिमक हयेंदगी कॉलेज काबियु स्कूल काबियु हाइना महैरोइ तौकी माइकैदगी थमजरी।